Manipurbu akogi masamu faba masung ana akogi nabdaba nada yektaba masung masamu fana lainabagi pandamda putoksaba impactive gi healing ming tabi purang po ahamada kurum jabaga luna taram oksari luna akoina ngasi khana jagadoriba topic asi the present status of Regional Research Institute for Homeopathy Imphal da leriba Regional Research Institute for Homeopathy habsigi hojik leriba film sigi matang dani hiram sigi matang da unanaba akogi studio da lengsin duna lebiri si Dr. T.S. Ojit Singh official in charge Regional Research Institute in Homeopathy Imphal hariba institute asi akogi Central Council for Research in Homeopathy gi makhada laibani Ministry of Ayush gi makhada laibani aham tada dara Dr. Butaram Oksari and welcome to Impact Healthing Dr. aham tada khangjaning se Regional Research Institute in Homeopathy Imphal si karma matam dagi masi establish tawkibano aduga masina hoji phawda lawriba role si kari no aduga maru ina masi kari gi damakta no ko gi Imphal da masingumba center ma lebi tangai fadaba lakibasi fajabo fam ne kanone ekoi si hana Regional Research Institute for Homeopathy lakri mamangda ekoi kari haine lerangenda 1984 da so sampurda clinical research unit driving unit haibama 1984 da hanke haribe kano si matam mamada ekoi gi mayam cha khangnaraba ekoi bu lamding laptak pirakpa ekoi mingena khangasaraba da si ekoi Dr. M Narasing mana kanna honna jabadagi phone na hariba ekoi gi clinical research unit the driving okay Sursampur se hangba hogi 1984 da madui makha tarak padagi amo 1987 November da ekoi clinical research unit na homeopathy haribsina ekoi plain area hai tar ko ni Imphal da new second da amo hariba ekoi honorable matamamada mantri su ibera makoi Dr. Narsina amo phone ba maheina amo achi hangba hogi adubu laibik thiba thodo amadagi okay Sursampur gi clinical research unit driving si khongjom da 1997 da mo honga matam khara sahi muksi moi sahi mari manga je khongdom da mo leir matung sida aikoi gi Regional Research Institute si akoi clinical research unit akoi gi khongjom siga clinical research unit homeopathy akoi new chikon siga new chikon si matam khara 1995 phong leir matung sida amo hogi advanced hospital level jaga sida mo akoi ship tawre ba 1990 ka 5 sida bo ani si punchila matung sida akoi 2004 da Regional Research Institute for Homeopathy se akoi madudi ho thabuk to bo hogi ba maruina masi kari gi dang ta lakuna haibada akoi gi sengna haida Manipur matam da homeopathy se akoi mayam su khangnaramde homeopathy kari no su kanam su khangna tambaji am chanaramde adubu akoi gi ikai khumna Dr. Narsina homeopathy kanaba madi mayam si masi Manipur se masi lakoi posidi akoi gi isam chamna akoi na kano hangna taba miyam anabri masi research haiba ma yorokpuna masi Manipur thamaga Manipur da hogaliba Manipur da akoi kari haine akoi masamu ko state ma oina mun mateng khara so homeopathy na pangwa ya mateng pangwa ya no idang ta mana kan honna da mahina ki Regional Research Institute na si Manipur da lakhi bane ko maruina Manipur da lakhi si Dr. Maroina masigi masigi advantage si maroina kari no pi dise koi allopathic ki da yam leire ko adu homeopathic ki lam dadi kari no khoi Manipur praja da mina mana pi gadu mating aikoina ahan bada aikoina Sursampur da aikoina 1994 da hang matam de koi kari tabeda survey haibam torme survey torisina koi khun chalaga koi khun chalaga ahing lek pasu yaorga khundugi anabdu kari no har koi hidak hek piram koi tormis ari makha tarak pada matam sida aikoina mo aikoigi moi hidak khara mu pire ko masigi hidak si moina matam da kari akoina matam da horukpagi oina akoina kari hane lenga disease oriented research work haiba maga drug oriented research work haiba lerme drug oriented research work haibsina kari no da aikoigi hidak khara moina pirani aba hidak si aro anaba sida kodam dysentery da sare da decalon haidam ya phabam lere masi pira kanabri yemo si akoina mu kanadra ba akoina hidak si yengba second amo disease oriented research haibsina mo khudomina pukna ba ko gastritis su hairo sida nangna gastritis hidak manga tara komo piti ki delai masi manung da nangna kwai sana hidak khara khallaga masi piraga layengu haida koi research pattern ni mongda chumna OPD ki group ama lejagrani OPD is any type of akoi yengani whereas hauji research ki lakku matam dadi nasai gi akoi research ki pointu lang matam dadi akoi hariba pot si akoi hidak ti pur matam da akoi si hidak ti kana de akoi namo amu report si akoi delete tawgani aba sengna di disease research for homeopathy si akoi under the Central Council research homeopathy niduli makhada
ko akoi leibane akoi leijarisi aduna sengna haragadi OPD su yenga mayang mateng pagba plus research ki thim sida ko namo kari kari akoi research ki sida ko mai gonsil laga homeopathy na kari to bagya bage hebedo ko manpu parja do ina ko mateng pagmo ina linkat ki ba kanone jam ngai doctor adu maru ina masiki kano si apart from akoi normally oina OPD hangdana patient mayam yeng bagi mathakta normal research su leptana research oriented jobs su leptana mak sathai habani yam ngai je adu hojik si akoi manipur maru ina sigi center sigi makada any homeopathic ki any patient amkhangna akoi research centers da laga ma ana laing je khotsa ge kaina ba tarbagadi kadai kadai da la kari kari to mathau tai ai ko sengna ardi akoi hauji hauji akoi gi regional research for homeopathy chel lai ba akoi hauji si lai si my general OPD si ma dung lai ra every day ai matang da akoi na second research ki matang da akoi na hypertension mayan BP si maga adagi clinical verification for 16 drugs moini hidak tra tuk pirai Delhi dagi hari hidak tra tuk se masi moina ana bari matung ina noina clinical verification piro hidak tu aduga akoida mo report taw haiba mo chathari third da masi yogdi akoi hogdana hobagi yam jaraba homeopathy ferrum drugs in the treatment of iron deficiency anemia in children skun going sahi trying to idagina sahi tara manigi manungda leiba I wala ba ngang singda homeopathy ki hojiki ferrum drugs hari hidak si piraga ferrum phos 3x ferrum metallicum 3x si piraga layeng bai masi hodi hobagi stage leire ko hodi hodri maramdi masi ho matamda masi di sengna harida khogi hodi skun gi mayam ama ko skun college mai skun marun skun singda koi iron folic iron yen da khota mayam tongnari si sumaina khogi su homeopathy na besi da kai to ba yabe ha hebagi scheme dai khoina hodi ferrum drugs hari hida ani se ko yeno pal wai thorang tawriaba tawdo khena ba mana kari hojiki random de yele hoji manipuri yele si na ba chu na da chu pulapini yen thok bane ba ai khoi de aduna te ba ai khoi tawgri school ma khoi khalani school ma khandori ba school sida ai khoina angang ji at least sani sa hom je khoina moi homework level ma khoi test tawle ISP level hai khoina ko masi kaya yam na ma si I si wali ba watra I wata ba ngam da hirak pichulu mai darka wai aikoini yengdori sidi maruina magi homoglobin level si machi kaya no kudam oina below 12 tagina lakpa kangu aduga above 8 nipan ga try thoi makha si martane koi nipan dagi lakhiba makha ta ki kangu si ber yam sathiba anemia oibani madu khoi so aikoini soktori si ngasai gi nipangi mathakne try thoi gi makha ne sida sahi na sahi try thoi ne sahi taramari si hana koi loi string tok tok ne mangang bisi madugi level da phanga matung sida mo kramai tawne da angang we si adu tik ma si akoi pung akoi til le di ko til le di ma si kai tawne da enemy oi ba ya be identify si lak ba ya adu di istul tia song tok tok ne by chance istul test to wa na angang ji hukwang gumba ko any wamo infection yaramadi madu angang we hidak bijero ma di kai tawne de madugi tindu hana hidak tharaga ma dum phajagra ne okay doctor dubo haib angang sing se akoina masi yengba yare center is the lak pa yare adu di akoina center law kamai to tana koi angang si condition se legadi koi center se sala tana ba yare se kamai na koi identify to gani kamai koi adu di akoina school ma hana akoina engage tong ni akoi kakching da hana hawi ko Victoria High School akoi contact to still lady babina diagnosis center ga akoi contact to ga koi routine work ama to okay doctor no ji habi si school ma aba har contact to ga ba adu doctor ma se school selection to bina tabi da ko normally koi angang ma hojiki doctor na habi ba sing du da ko ma se smana sigi condition la pa ya do di homeopathy ki research center new second level se satlaga yenga da ge yenga da bani kaina habi se ma se karam kan da ma se angang se khang da bi tanza masina mo koi to go si thaum ga te ne koi pije dori si hidak si thaum tor kan koi blood test to ga normal la de koi na madu random de yen ga da ne ba si palama second part ai koi gi khudam oina ai koi da hoji BP gi anab si manipur da yam loi lere mayam loi khang na de lai ba magi sakcha haija ba natraga mai tension mayam sina si BP gi matang si da koi BP da koi research sam to jari by blood pressure hypertension matang sida hypertension gi hoji ki research to wi matang de koi kari do da koi gi si laibak thibam na ayamba koi da lakpa hoji anu bi hypertension patient lakpa si yam serious oiba LOP hidak char ba kak ayamba ina la ya ai koi de pire ba proto gu sina kamai to koi di koi da hek hidak chadri ba masana su khangda so ai adura aduma mi je koi da blood pressure test to matam da
magi sahisina kaya oine sai kuntra dagina sai humpu gi mi oigedaba masana bp gi hidak da chadaba aruga makok chi any symptom da lakwi chingnaba leiraba adu aradi aiko office da laga ai bpm da check tawbiu ai check taw matamda sai kuntra di humpu mar to oiraba blood pressure sina mathak sina sama humpu ne yogdaba ko systolic pressure si aruga makha da 100 si yogdaba adugi markta leba mi sai hauki aging si already aikoina ma se karmai tawni da adumba mi si aikoina magi blood test tawna ba aikoina babina diagnosis center koi contact ne des free of cost taw dor me koin si ana ba lak pa kamus free of cost tawni tawadabu ma hidak chabri mi de koi taw ya de any allopathy hidak charu mi de koi taw ya de aduna kana sukja sadri ba aikoina chingnar ba ko ngawbagi mami la ba suppose sai kuntra gi anytime thausi adu oitardi akoi office lak piyo ba aikoina test I don't know panu pi khangde test ong matam da hoji aikoina pari ba parameter simam da lermadi aikoina achangba paisa blood test oba khudi mak se aikoina loi puthoga khoi bamina diagnosis center da koin thani mai paisa aikoina pini aikoina adu akoi hidak pijar koi treatment to okay yam ngaji doctor akoi bp gi matang so habi admai tawdana akoi laina tina se makal khudi maki sigi facility si yengba yabagi abagi treatment si phangba yabagi kano si khudong sabasi haiba research center sida phangbi gedra kamai tabi aikoy chi chengna harade aikoy chi kano tawre aikoy ji research center oina leibani na general op da su aikoina tawri si darka lerade aikoy da yamna sawbadi nataba laboratory ama leje ko laboratory se ruti jam so blood tawne ruti jam stool tawne ruti jam so stool tawne hom ji tawne ba adura pressure aikoy da nungai trisna kaino da hanadi aikoy ji free of cost loi tawrame hogi ba July tha sidagi 14 July da mo GML center dagi OPD ticket long matam da lupa ani lo hai OPD ticket lo da lupa ani lo gadam ni irun test so matam da lupa tara lo moi haji research ki tawriba mi do suppose ai koi da research ki mi ama tawre hoji ki clinical verification ki hidak try to research aduda di lo yare aduda di akoi angang ahal sai khaktre mangon da koi ni any suppose patient lama la khangasi patient lang matam da hidak trat ki amsana hidam yawre khalasi adu hairi ba mi sigi test tong matam da anabi test tong matam da di akhoi na mo kai dong ni free of cost loi tong ne mai lupani opid lupani tingal loire mangonda adu di akhoi ni any adu di aduna madu da di akhoi na anaba sini haju khai do roi akhoi hidak trat kam mana ba ma akhoi mangonda pirani aduga numi tha ani guma akhoi monda follow up to hon gane ba adu da koi test of kun all free oi okay test ma'am gi da habi adu masi karam ba anaba makhan gi oide na sana kanda yam specific oibra masti laga yinga de se habidi some sex karingba group khar khaibra habidi sigi koi iga mari leina ba or nagi mari leina ba habani khande sarugi mari leina ba habani khande or any kind of anaba singsi harba centers ta lapi khudong sabal lebra na specific oriented nga sai gi aina beri sa hog hypertension gi duma lejare ko ari gi ferems ma khoi hawramaga matam khar lepi aduma leira clinic verification gi de khoi anaba du si anaba di haiba leitre mari ma live du matuina maduda magi protocol ngi matuina amalai karingwa nipa ma ngasi hidak cha laga lok lai ho tore harati ma aina pin hidak chu pira chu ma di chanba yadre maramdi at least 7 days gi mamang da hidak cha da mi oige da adugi manung da changi har kana adugi hidak ti pini whereas ma akoi research cost ma excluding da chalani adugi hidak ti pira chu ma including partia yauro re ba adai akoi hidak ti pini adu ma control my count di tore ba hidak ti pira second nga sai gi akhoi da mo leksna hogi lifestyle disorder haibam su leira ko lifestyle disorder asida kuna killing ama hange sidana akhoi leisi sai hypertension su lifestyle disorder manung sang diabetes soiro ko adagi ke hemorrhoid nung sang oiro adagi rheumatoid also arthritis ko khuna bi hogi mayam tawnari si oiro si la ka sida moina akhoi center oina pire si piles ko ina pire nong sang gi soina adagi nong tai akhoi doctor ama thame akhoi gi senior research fellow ama doctor ama thamaga mana doi dong ta mani yengani ama sina kari ko drug validation program han thole sida asima akhoi da leira akhoi hoji akhoi center ja pangdori sima leira adagi general opd sima leira hypertension mi leira clinical verification sima leira identity anima sina akhoi gi manung oiba akhoi gi leiba hoji ko regional research for homeopathy da akhoi yogi toriba program si ne okay yam ngai doctor na hariba akogi resonant research center in homeopathy akoi new second lebe cancer lebe facilities sing adigi uji pi treatment sing kari nu khudong saba sing habgi matang da akogi viewers da thambi khibiga loinena matang sida break amalok jage break ki matung da koi tun hanjar ke impact tv gi head link mi jeng ta dan lebiu
beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Ningol Chakawada Pengbang Aton Chabi Hogdabro, Wabi Ruranu, Central Agricultural University Nasinba, North East Ki Kwaidaki Chauba Agri Fiarda, Manipuri Indigenous Peace, Mapungmari Paraba Pengba Amadingaton, Pangbiragani. Tang Tara the Gate Taranitoy Pauba. Mela Mapam, Central Agricultural University Iroishemba, Pengba Keji Tara the Keji Amagip, Ngaton Keji Manga the Keji Amagip. Puthok Chariba, S. Surchandra Pengba Farm, Hyangtang. Oza Pain Relief Ointment Khwang naba, kok chikpa, tang chikpa, amadi khu naba na singbada sinaba yarba Oza Lipsap group na puthok saba Oza sinabiyo. Break matungda impact health miyang tarbi puno po amukana tram oksari Dr. Nojik asai yam sengna akogi Resident Research Institute in Homeopathy University da lebanza phangiba facility tawriba thabok mayam khaksu akogi takpikre ado hojik masigi mathakta akogi kaino gi research centers na kari kari thabok ti packet pin yam phajaba question ne hujik akoina packet sari chi 2014 hujik NDA sarkar la matungda matam paliba sarkar do gi mai tongan program hekta la ya bai koidadi aduna moina sarsa program haida mai koida pire moina haire Imphal West gi khulmanga khalo khulmanga sida noi numi khudingi alternative ID numi hapta khudingi noi OPD bhangodam ne hello haida hai bi ge koi Imphal West mafam manga khale koi ahan ba koi mande si koi krai yengeda koi langon ni thole kai mathangda aikoigi Nauremton samu khong aikoigi samu sang akoi kan sida aikoigi community hall center sida akoi every Tuesday adegi takien kolom lekai sina akoi every Wednesday lamsangi cooperative deliver every Thursday aduga mayang langi taning moi club sina akoi every Friday masi akoi hapta gi akoi doctor ani chatlaga akoi hogi janen OPD akoi yenge masigi mathakta akoi na mo Highway village ekune adopted village aina ko yabko highway village manga sida ikoi namu kari tawriada hogi survey amuk tawriya ahan ba survey sina household survey koi masida na ikoi na yengi si yum si sangaga masi pakka gi yumla kacha gi yumla hap kacha oibra moi sai bai singchi akoi gi filter dei thaibra ta pukhi dei thaibra ta akoi gi toti pipe kano dei thaibra chak thongu matam da hygienic oibra pakum phajana khumjilok adagi toilet karmai tawi imung da leira pakka ba kacha ro open oiribra mase ko survey ma tawriya ari leiriba drain se kamai tawi area se gi sigi survey se hangi ba koina masi mark chik tor ma china household survey kawre adui matung da ma koi individual survey ha mong chali health survey ha ba ma sida na suppose imung amada mi ni pa le ren khalasi adult sahi tara mari makha angang mai sina sahi 44 sida koina mo ahan degi horaga ai koina kari kari anaba nungai tabal lei ya koina mo hangia mai kalam loina magi format lama kari nungai tabal lei hodi kari nari kari na hena nagali imung sida haida koina survey tor matung sida ai koi march loini 1731st march da koi loir matung sida ai koina compile ma siam ga kul manga sida hairi ba jak suppose sigi number 1 village city singi area ni sinus yam le drain ju mai singi area tor si area se kari no tori koi not only for layang badan na te city ai koi awareness program chu koi manam ta tawdor me sigi area sida dysentery yam to ba jaga di sing de dysentery hori sing phata ba sing parka dysentery ru phajagra ni hidak sidi narkan sa nadri sa ba sin khai faidana aduna adugi team sida India government sina masigi project ba tawre bhai second amo inong nong namung la madudi Sidukas village ma khalo akoi office hauji ki sidi lapta ba ma aduga aduda kiem nipalok to haiba
aduga survey tawtho haiba yam drevida mi manga changwa di screening tawgadamni aduna head household screening yaw only door to door health individual survey kore mana sina imung guding changa ga ko kan chathariya ba manga sugre ko haidi manga rak tawgre ba ko koktruk village khalle koina koktruk village chala selukas village khalaga moi club ka manarga koktruk village club ka manarga yumthong guding changa ga koi around mi samri gi sang ti survey taw ha loida hauji mi numi ahum lag wali ekoi target tawrisi moi population below 1000 ne ba ko sine koi target tawrisi thi tawro matung dai koi si December tha January tha da koi report lama center da per ni si koi sai center council bo research home fit da koi survey loire chelo ka survey lo koi si tawri maram jina kari no da ahan me koi tawdor si koi home fit hai ba layeng se masi propaganda ama awareness ama ya pire second area sida suppose haugi koktu gi jaga sida dysentery hai ba na ba sina kwai na bam pham jam amadi ai koi na duda hapta i khangde koi research center am koi na modul gi collection moi manarga koi branch am hang bagi chance am di lag tori aduna ai koi na koktu chi khallaga haugi koi masi program si ma chatla si mai koi haugi chatli program si doctor dudi akoi sai su pase smai rang haugi Imphal West ki akoi gi village manga khan kre haugi koktu khan kre smai to na different mafam sing sida akoi gi leptana ngasai gi akoi gi research to gumba haugi paikhat pi ba thaba sing se sai su mafam si hong dana leptana dum paikhat pi ba masi akoi chi ahan ba program ne akoi ne york pa degi han akoi china tabam su lermi ko healthy mother happy child haibam lermi 2019 de lakhiba program ni aduna karamai to adu di Imphal West su isu chala ga akoi kano tor ga club manner ga khoi su house survey to ya aduna once tor maga loira amuk chaki de ani handia haneki sidi akoi moi tori si sahi hogi success sa program sidi 2015 de haure ko hogi 17 gi wang moi pire aing khamna 19 bang to go male okay makhada atopa masula pe adura yam no ngajim ram di akoi research ro kanda magi ground reality du khang kanda aseng ba finding laktani adumakna research institute of mingsi panbane na khanjei lona na makhata ba am su packet pi yen khanjei adubo doctor hoji khoina yam khajini musi manipur da homeopathy si saukhat na ba kari plan policy lady hoji expansion gi scope se kadai phawda lady hoji yam nungai bane akoi hoji sengna haradi 2012 13 da akoi matam amada khoi ju mayam su khangna biro ke khumna jara bai khoi ge manipur si mi sa uberamba oja pamung ri sang kai sing ma no mai khoi officer la me khoi ain mamang nu panja ke doctor na ga loina na bo moini la ku matam sida matam da UPA sarkaya Delhi da le ba ulana bi ajana medical manti ori ganda khoi gi lamchi matam sida queen sai kun lechilamina hauji government gi oiba India government policy na state lampiro haibagi amala perser malak chileba adudi matam sida leirisi Ministry of Ayush leitri mamangda ikochi health and family welfare makhada le at least mantri ami makhada punna leimine ba ikochi department oina aduna ojar sarpamung ri sangsida hairaga doctor naraga tawraga chithi ami ira matungda moina asomdagi Ministry of Health na akogi matamda director ko ja secretary Dr. Secretary ko mangon chithi ami iraga moina wari ama lorga akogi RIMS campus manung sida hauji dental college service awang haitare ko sida moina 1 hectare gi lamama lorga akoi agreement tawnare fencing loire akoi besi fencing loire matunda 100 bed ki workadam han 50 bed ki ni moina adu karima lamchi ki dispute oiba jaga ma leibedagi hauji lepaga leiri abako ngasi moigi yam thuna loire ni khali asi loire matam dadi aina khanbada yam thuna akoi homeopathy manipur yamna ka koina baramde koina bharada lei matamda hauji koi lei bhara ne bhara lei matamda koi price chaklo matamda di paisa de thadin di maramdi akoi permanent oiba building ma leitradi price thada ba di once amok putok pa mo honglok pa si madu yamna technically yam soiba paisa changba matam mangbani na madu laba matamda di aina khanbada masi manipur ri homeopathy yam thuna chakolakani plus hauji yam nungai bamna chen manipur state government so homeopathy college am linkani da lampen area da ma okay homeopathy college musul linkani cabinet ne wari logra ki kano mas lere do ta hari ba kano se center se lagadi kari no khogi homeopathy ki field da development la kadai se khogi staff masing hengala kadra facilities hengala kadra hengala to yam equipment hengala kadra yam hengala kani laibak thibane hogi noida ko akoi gi ni UP de leri si just like akoi hogi ki RIMS le facility lo yap loi legre ek laboratory hek kano to bodagi na laboratory facility kangi inpatient loi legre moi dadi
hauji Orissa kano inang nak pura Agartala leidore moi most probably hanaki November tarik kunjira moi heading taking over tawe mara moi sa loi gre okay doctor khogi North East Agartala su hu lo sin dau re Manipur gi su wa phom malai North East di ka no khogi regional center akoi regional le che akoi council na tawri central council research committee chi 1970 ai linkat pane ma chi autonomous body ne akoi di akoi full fledged autonomous body minister hana akoi chi ministry of kano health gi makha da le me department oina mung le me ayu sain on thole 2004 kano 3 adwaida adu hanak NDA sarkar lak padagi di November tarik tara mari sta ministry ayu tongana menteri makha da le matung dagi di hoji North East ta lari si hana akoi si state khung da le me Manipur ani le me adagi kano akoi Shillong Meghalaya le me Mizoram le me adagi Nagaland le me adu hojik ti masai khara abolish tawba yaukre kudawina Shillonga Dimapur ga abolish tawkre adu existing se kari existing si akoi gi existing plus Mizoram ga ideology akoi sida amuk punchilame hanagi agast sida moi chamo tongada amuk leikre ba hole si number 1 Imphal le number 2 audi kano le Guwahati regional research institute for home ngaktani Agartala audi ki kano sina akoi gi ideology sina ko wasne clinical research unit ti tribal high adigi Sikkim ga okay paski ahum gi Guwahati ne akoi Tripura ne Imphal ne sida regional oida regional gi kano thak ta le ngakni yam ngaje do akoi gi janim sasu akoi gi ayush wing ma hangdokre adu doctor aroibada khangjin gi wafum si hꯧजिक सी होमोपैथी की वेब सु अखोई तपना तपना मावतम द खंगनरम दगसु अवेयरनेस की लेवल से वंखल अबदिना होइसी मसिदा भाव तानरपा हिरम से संगसनरपा इवन ट्रीटमेंट फाउदा यामना सोंगी लाइन द संगनबा मयाम खक्सु थेंगनरे अदुना होमोपैथिक कॉलेज हमसु लाकद्रमनिना मणिपुर दा अखोगी होमोपैथिक तमनिंगबा अमसुंग मसिदा थवायब सिंगसिदा करी करी मेसेज करम करम वफम थंबिनिंगे अरोइबोइना मयामनादी यामना करी हाइनी अखोई सी होमोपैथिक सी सेंगना हारिदी याम लाइन तंबा याबे वखल मयाम दोइ कन्सेप्ट ने याम ख्वाइ लुबा सब्जेक्ट मसिनी oh ngasagi MBBS ka entrance pass awda su homeopathy da changu ka haibi amale aduga yam lui samane akhoi de tammi ba post samane bani ko yam the second choice khanbi ginu ai motadi first choice khanbi scope yam chawna lere ko tamba chi akhoi kari haini yam laina emission jakju phangdra bani aspiring akhogi sumba homeopathy tamning ba students khaida message right message something pibiu aina tamu kangmu de aina haijeri si tamning ba tamgadaba singda phajana akhoi laik phajana pabiu ko masi agi tawdaba yarbe thong de khanbiu second step toroga ai sumai tamuni thabaki tawor di masi last exploit torokani maram thabu ai loi phangni habsu leite maruga science di am phaba science ni anu laik kan honna view aro home visit tamga haiba kangu di yam serious loroga tambiu simati ni khanbiu alternative in the convenience. Okay, yam ngaje homeopathic su medical profession, crumble profession. Maling yu allopathic matungda kwadi han saw ba medical profession aduga field mani aduga maling yu so hojik masin no magi akhoi gi expansion growth musung popularity sing no gi hengalagli loina Manipur su hari basi matam da yam kana pak sana khangnaram draga su ngasi di khangnaba awareness ke level wangkhalapgi matungna hen wangkhalali loina homeopathic su yamna respected oiba amasung yamna koi side effect leitaba koi ana laing makhan amo oibina masita sangudriba doctor oigadba singna yam kanna khonadana yamna satisfaction akoi dedication ama seriousness ama yauna khonra kanda haiba homeopathic ki lying asibu hena wangna thangatpada amasung pung phamada mating oibiu ohenbiu habasi doctor gi message yam nungaje ngasi doctor go unajadana ngasagi lariba regional research institute in homeopathy Imphal center marwena pro akogi new seconda lariba sigi existing or conditions sing amasung tungdal akadabog sing akogi viewers sing da make sing na khan bi khibugi dama amukana doctor thakasa fondoksari lonena impact news ki herling miyang tabi ba punam po amukana kainene ba yathang isari pinabis Impact Health Link is brought to you by Homeopathic Association of Manipur.